कौबा लेते मैतै पोइरै लमदम से वाटपा कौबा लेते लाओ इनुसी लाओ लाओ इनुसी लाओ लाओ इनुसी लाओ लाओ इनुसी लाओ इनुसी लाओ इनुसी लाओ रिलीफ गेम दाइसै नुमाई तौबगी थौरम से पुकनिंग सियामना नुंसीजै मरमदी लाइरबतना लाइरबगी मैसा खंगी इना खुनबना वाबगी मैसा करिसु खंगलम लोय दुना ख्वाइदगी वारबा ख्वाइदगी नंगजरबा सोथरबाई पुआनुपा इसा ओइरबा रवि शंकरना सिंगजमई 360 की मागिदी मनाव ओइजरिबा अजित हाइरगा इरमदम सिदै सै नोमागी थौरम अमतंग तौदुना अखोइबु स्पॉन्सर तौबिरकलिबा सैरावबगी खुदोल तंबिरकलिबा मैतैगी ओइबा डालास टेक्सटाइल अमेरिकाना स्पॉन्सर तौबिरक्तना ngasi mayamda uhanbiribase aigidi isa Ravi Shankar gi mapaldagi ni haibase mayamda amuktang saktak sa boyna mayamna su yabibagi ahoba khubag amatang pithok pirakani maitai haidana leiramaba iron bu manaraba adumak tinaba yai haibasima ngasigi Americana aikhoida tawbiraklibasina utlabani haibada haiman bathokloi adubu लाइरिबा मयाम सिंसे हराउरगा ताबदी नत्ते निंगसिंग लुरगा थमोइदे हेन हेन कप्पा मैसा लांगबा ngakतनी अदुबु ngasi खोंजोम नुमितका मरी लैनना लांगजरिबा ngasiगी सैगी थौरम हाइजगे रिलीफ गेम दा लांगजबसिदा आइगी नाव अदुना वरौबिरोय Leibang bay say matang aduga matamisay ariba sing marakta thawai na tajaba nga sigitin biriba mayam sing sina sakhang bay say matang mayam da khudol tambigani mingoy na panjage bidyar mani wangkem kubak ahaw matang khuduna taram na opigani nga sigi singu bengi nungay raba tanthalak sida momon momon nokduna mayam gi thamoy singse santi amuktang oihanabagi tanjadu laujage Vidyamani Wangke digital gi taibangda actors singna makholjel waiduna miyam punnamakta saktak liba khonjel do manabara muktang yengbi hau Vidyamani Wangke Thagachari Haljak Thagachari lamdam asibu konbiriba ibudau buk khurumjaraga leksinbiriba khwai puno posu aina taram nokjari kongona khurumjari ahan besei se lewaning besei budi tabi kre adubu hello 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 check hello hello Naitom sakpa aigi lewang besai makak khudol tamjagi laioi khraba khigidi athauba idau pongna brajavasi okhoida kathok jabe sei makak ta hanjage
isai si laikidraba oja surgini ja nongmaithem pahari oja sina thabiramba yamna tamdugi yamna maming laiba isai lebaning be isai ni khadol tamjege Wakjingi unbi jaina khol khang bada para bajarina lamda
लेबाक निंबै सैगी अरोइबा ओइना खुदल तमजगे इरैबा कन्नाबा होतना बदमखो इरैबा कन्नाबा होतना बदमखो इरैबा कन्नाबा होतना बदमखो पामु बलैतन थादो खीथवा पामु बलैतन थादो खीथवा इरैबा कन्नाबा होतना बदमखो इरैबा कन्नाबा होतना बदमखो निंशिंलकी जही करे खुतापा तमथिरावा अवालान आतनबा निंशिंलकी जही करे खुतापा तमथिरावा अवालान आतनबा Jenarabad samailai dunamaitai Kanbikibani naragambirana Kanbikibani naragambirana Iraiba kannaba hotta badamakho Iraiba kannaba अंग्रेजी अकन बलाना अदोगई तखी बदाई बोकी मैना पौनाना अंग्रेजी अकन बलाना अदोगई तखी बदाई बोकी मैना पौनाना काकी फांसी की सगाई दनोना काकी फांसी की सगाई दनोना वीर दिकेत्र खंगा अपारी नीना इरैबा कन्नाबा होतना बदमखो इरैबा कन्नाबा होतना बदमखो पामु बलैतन थादो खीथवा पामु बलैतन थादो खीथवा पामु बलैतन थादो खीथवा पामु बलैतन थादो खीथवा Agak ceri Tagasari Bidyamani Wangkem mayamna sakhang narabi saisak pisina
ngasi Ravi Shankarna tek taujadana iramdam sigi relief camp singda sasadana mana ngamjaba karigumba matang pot amatang tum packet mari mangada oirabasu karigumba hairang lairang kharada oirabasu kacharak padugi matung inna ngasidi singjamai 360 ki agi sa Ajit ka loinana America da laiba Dallas Textile Aidi kaya haigandi ko English ki se textile gya khusam narega ngasi isai nongmai gi thorom ga sinbasibu yengbiriba mayam singsina nungaiba harauba ga pokpibro mayamna harauba phongdok piningba tanja oirabasu mayamda chance bijagani haiba wafam simasu nauhogna na thamjage makha tarakpasimadi aigi saisakpi mayam singsigi maraktagi mayam marakta matam isai sakpada adumak hainadana laklabani adubu ngasidi laibak ningbagi thauram oiba sidaigi naw matang kaukhatsage miyangi omoni aho bakubag amatang na aigi naw sibu taram no piyu miyangi saisak pidumakni awaba nungaiba khuding maksi khubak talay pi dalay adubu ngasigi sidi ipai bungo ipui bungo mamonda katsaba thauram oibanina aikoy sing asi laibak ningbagi thauram oina taujage dubu mayamna ningsing birakpagi matung inna laibak ningbagi round sindoiraba matungda soidana adomna taningi hairagadi matam misai film misai saknanabagi tanja sudumak laujage thagatsari miyangi omoni sorok khai hello asigi yamna pukning nungsiningai oiraba mikup haijaba tare mayamgi marakta kuina miyamgi seba leple khaisu matamna phibamna yadabana asumna singjamai 360 panipa singu laisal Ravi Shankar mokoi singasina isi sumai taudana relief camp isay amamam tang oirabasu mayamdo ha mikup amata oirabasu waraba mikup sida isay si taraga mayam maktang awano ay pumba kauba ngambara yengsi haina haibirakpadagi mayamgi laksaribe khoisina isay amamam aninidang thawan tawjaramge khoisuma mayamgi sebani sauna mating pangba ngamjadrabasu phawi thamoida mayam sida kamna re du sele da sele khoi maksin drabasu yam nungaite thamoi se matam amada khoigi khun ngak pasing phiyom laga satle tamada thamoi da sokki matik pakhat pa thukut pa yam nungaita ba phawai ba do amu yasin nare haibada kai hani yam nungai ba phaw khi ba mikup sida do tasingna pung yam nungsi nga sije mayam siga thengna ba se ado ai patriotic song se makha hanboi namo thogan tawjaramge tabisi
ipam kami may kalhaurarone kami may kalhaurarone isimda. Thank you. Tagasari Surukaibam Umoni Matamamagi Sanarai Hairaga Kanaba Agi now to Bakning a city Laibakning Bada Yumfam Oiba Saigi Tankak Oibana Laibakning Banghata Kudol Tamzari Mayamgia Pamba Adom na Haibining Batanza Lairagadi Mikupsida Miyangi Seba Laksari by Koi Mayambu Pamzay Nungsizay Natragana Tauri Batabaksi Peli Pende Haibagi Wapam Pongdok pining balay ragasu mikup sida wahay karadang pongdok pinana bagi dama kausinzari kanagum bayaw ragati. Sanglak diba ay koy gi relief camp dalay biri ba zasina ay koy na laksa basigi pen dagi wahay matik karadang tambirang gani. Tagat jari JBM dagi microphone si ni jari aduga Pungningi pongdok ningba warol kitang mayam amtang langbi ganu sai nausing ekoi gi lairiba JBM ekoi na hujuji laijariba relief camp asigi maming ekoi santhong awang community hall relief camp haina laijabani ekoi organizing committee gi ekoi club ke suai secretary ni laijai aduga ngasigi mayam angang singlangan biganu ekoi chaching muna taminasi hairiba thoram ngasigi adungai 1991 Angang sing muna tabiyo 1891 da April tang kulumdoy adugumba British Empire ki mathakta lantheng na khiba iramdam Himalaya bag Manipur sigi thauna laiba adugumba luching purel ngasi ge sigumaning sing numit koi Manipur ki mafam khudimakta pangthoknari aduga hariba khuba matu dai koina chatpagi khudong chaba leitraba leimana amatang katpa phangoktrabasu ngasi ge singjangmai 360 gi lakpiriba kilinau marumapang Chechel Singh amadi lakpiriba iramdam masigi sakngai rabi kalakar Chechel kayamana khogi pukning yoiba adugumba Himalaya bag punung siba Himalaya bag ki sahek saithada saitharol oina Himalaya bag puning jaba sei kaya matang Chechel kalakar singna tambirari masi asukimatik khogi pukningda yamna punsigi awaba mikupta adugumba mikup umada pukningda thauna ama happy ba Himalaya bag punung sibagi ifut ama fauri haibasi faugalakli haibasi lakpiri bai Chechel chebema marumpang phai khudimaki mafamda thamjari aduga makha tarakpada marak thatna nija wahai ama khaktang chebema thamjage organizing committee ge mai kai dege amadi relief camp gi punsigi awaba mikup taraba kaya sida nungai bagi mikup amatang nija wahai matang chebema thamjage loisilakpada ekoi aroiba like telecast hek loisilakpada akoi gi lairiba pakang leisabi machasing ima indol chene mausingi oiba pukningi kitang nungai tak tauba chebema isayamani dang lakpiriba koi gi iramdam sigi sakngai rabi Chechel kalakar singi maraktagi sayamani dang khudol tambiramu surgi sahek saida punsigi mikup awaba kaya ma leirabasu mikup amatang di nungai hanbiramu haibo wapamsi sinja langjariba organizing committee ge maikdi dige ichebe madat chauna simatang nijari aduga Marup Rabi Shankar ki damak dasu ngasi ga sukuma program se sinbiba khwai de adu ki mati akoi ngamkhai leitana yamna pukning nungsiba adu ma mekup asida thagat phom khangdraba wai simak thagat sari haina marup pusu kai khumna buchari adu lakpiriba koi gi ben gi chilinau sing media gi chilinau khwai pudi mak pusu organizing committee gi maikai dagi ngamkhai leitana thagat sari thank you matangda chebe mada microphone se muk sinajari Mr. Santi Kumar na laksari bai khoi mayam buyam na thagat piba madi nungsi biba loina na loisil lakpada mayangi matami sai so hapiramu haidana club ki secretary gi ayaba warol da makhak taja hobana maram oiraga aswaida sirol lai kari haini lesabi masa pakhang masa singna matami sai yaubiramu hairak padumak tanja laurakani haibagi ayaba thamjage aikhoi si amna nungai ngasidi Ningol sakau bagi
program duma aikoi kana gumba matana harau yaka tamgidrabani ningol sakobada laibaki megi tarik kaya haidoi noi khoi sibo me haubadagi nang asi phawbase harau kumai tawraktaba dugumna handaki sajibu zairau basi phawba mayam da khudol tamjade ibung ipwa matangda lukul lama mozafurit ama phawba tamdana ngasi phawba laibaki awabada saruk yaduna talak pasida iram dam sidana tana prithivigi mafam matai da laiba aikoi gi america dagi Dallas textile aise aigi laise khara thabani textile Texas hai ba hai ta wada duna ni warau biroi aduna makoina sponsor tawbirakpa 360 singjamaida kaya da sauna mateng pangbirak liba iram damduda wa maisa langle tabada asukki matik wana nungsina leiramgadabadugi khallubada angamba kharadang tengbang birakpadu Ravi Shankar na 360 da hairaba matungda 360 na America duga muk type oiraga ngasidi iramdam sidai khoi mayam pullare aikoi na langjari base khubak mayai simakda yenglaga leibiriba mayam singsu mobile paibi basing na YouTube da adumak thengnabi gani aikoi ge singu laisal haidana TV raga ngasigi live sima adumak ubi gani haibasimasu thamjage duda like tawbiramu subscribe tawbiramu adongi apam pam da wahai su phongdok pirau haiba wafam simasu matang sana zarau bagi mathel loina miyam da khudol tamjari makha tarak basimadi khwaidagi lang basak laga pakjabani adubu ngasidi iramdam sigi thambi mai haurak laba mikup sida ai sunok pa yarakte kappada nai thaudang oiri na khoi gi dama khallaga lai soli sai khudol tambigani miyamgi Rajkumari Nandeshwari ahoba khubak khubiu wara sunungai rasu khubak sidi laina laithung pumna mako I haina bani duna khubak ahoba khudokyu Leibangding magi isai makhak mayam da tahan jage isai sibu lekhidraba agi aboksi MK Binodini na ibiramba isai ni mayam da tahan jage
थगसरी राजकुमारी नंदेश्वरी यामना साउथुक सनिंगाइनी ngasi relief camp sida sukyam kraba miyam singse pulap laiba chanba jaga ma ibudhauna mafam sida pibiram dana khoi mayam punna laiminaba se noma kainaba nimita kapkadabado nungaiba su yum da hallani haibagi nungaiba tinarambagi kainaba nimit amasu lairakpagi kappa mikup amasu lakhini haujik su nungai adubu mitsina hek uitharakpa mikuptadi aigi yung athibado kayam nungsi adubu aikhoina ireibag iramdam sibu nungsi jana sonjari bai sai naw mayam sing sida thauna haplibani khanduna awami sel khangduna laiminna kisi matam khradangde aduga nongma natraga nongmadi khoi su yum mai gai pangani haibagi thajabadu mag leijai makha tarak pasimadi mayam gi sei sakti oina lagliba mayam sing sigi maraktagi khwaidagi thot pai naw tu magni rina sapa aho ba khuba khara khara khudok yo kalakar anau ba kong bada rina sapangi ai khoi gi nungsira bai sei amatang miyam da khudol tamjana ba tanja du laujage hanba maktada lengsin bira mafam sida lengsin biriba lamdam sigi ibudaw bu khurumjari masung likem dai biriba ima isa ipa ito isilina punna mapsu khurumjari lebak ning bagi saya makha thoban sagi yeng lu khuding wat tabi athoba pokpi iman
थागतसरी रीना शपम ओंथोकना नुंसीबा खोंथोकसिना मयामदा खुदोल तंबिरमनी नुंसी नुंसीरबा इसया अरीबा कया ताजहौबा कयादा नुंगाइजरबा दुबो तांककसिदा अखोइगी ऑफिशियल लोइबा प्रोग्राम हाइजबताय अखोइगी सैराउबगी खुदोल ओइना ngasiगी relief camp da leiriba isasing inausing satra satri oiriba mayam sida aikoina pujarakliba khudol posi yenthok sananabagi tanjadu laujage aikoigi Dallas textile America gi islinaw singduna pibirakpa taret ki senjaduna singjamai 360 na leiraga purakliba polam singse mayamda khudol tamjage duga mayamna haibirakpagi matungina makha taba program kaya amasu leiri haidana jage duna koigi club ki secretary oibiriba gi nauda अखोगी मिंग सिंग से मुक्तंग कौबीना बा हाइदना निंग सिंग जरी लेंसन बिरकनी क्लब की सेक्रेटरी ओइबिरिबा संथोंग अवांग लेकाई रिलीफ कैंप की अखोगी क्लब की सेक्रेटरी ओइबिरिबा नाउ द खुसिन नजकी थागतसरी सेबे मदगी अमुकसो हना माइक्रोफोन से मिकुप अमतंग निजरी हाइबा तंजासिदा ngasiगी सिगुम्बा सिनबिरिबा खगी 1991 da thokiba adugumba British Empire gi matakta akanba adugumba langthengnakiba aduda koigi thawaina kontha oikiba koigi ibudau pongna brajabasgi ningsing numit April gi tang kulumdoi hungjongte numit asiga mari leinana singjamai ti gi chilinau singa program asi simbi batanatana koigi site gi ngamjaba koigi relief camp singi sainau satra naharol कोई मरोइना स्कूलिंग तौरी स्टूडेंट सिंह खनबीर कांदा कोई ngамजबा कोई साइट की कोई स्टेशनरी आइटम कया अमदी कोई स्कूलिंग तौबद चटपदा नुंजु नुंथागी नुंसागी मतमदा खितंग आथोकपदा कोई रेन कोना चिंगबा खितंग मतेंग पांगबिरक्तुना पुबिरक्लिबसी मरक्तना कोई लोइना येंथोकपगी तंजादो फंगजद्रगसु सात्रा कोई खरा खतंग कौखचरके अदुगा लेमहौरिबा खुदिमक सिंगसे कोइना अरोइबदा एडजस्टमेंट तौजरकांदा कोई कमिटीना छिनजरकांदा हाइरिबा सात्रा स्टूडेंट 58 सी लोइना कोई बॉय कोलम पुबिरक्ली मसी मसु मतुंगदे येंथोकसगे अदुगा अहानबगी से कोई सात्रा हुमरितंग कौखचरके रेकॉर्ड मचादोइना येंथोकसे अंगांग मचागिदो अहानबदा रेकॉर्ड से हाना येंथोकसगे रेकॉर्ड मचा हाइदि क्लास मचागी क्लास 5 6 काव यावबदो मोइ होइना अदुगा हाइरिबा सिंगमै 360 की चिलिनाउ सिंगी लक्तगी कोई हजिक पुबिरक्लिबा पोलम सिंगमतिंग येंथोकनबा कोई सात्रा रिलीफ कैंप अहुमतंग चाहोमतंग कपचरके अहानबदा खुमुकजम अतोन क्लास 3 लेरगदी सिदा लापिरो चा लापिरो सिदा लेपिरो को अदुगा मतंगदा अंगोम पारी क्लास 4 लेबिब्रा अंगोम पारी लेब्रा लेन कोड ओ लेरे मतंगदा अथोकपम गंगा नाको सिजे निपी मचाने को मसी रेन को सि लेको रेंगानबा मेटे अदुग मतंगदा थौदाम प्रियंका हारिबा स्टूडेंट सिंग सि अमतंग लाकपिरगा अदुग ममल यामलबा कोई रिलीफ कैंप सिदा अवाना तारबा सिंग खनबीरकांदा अमेरिका दा लेरिबा ई मरी ओरिबे चिलिनाउ सिंगा केंबांग बिरक्तुना मणिपुर की 360 हारिबा सिंजमैगी अदुगुंबा चिलिनाउ सिंगा मरी लेनरकांदा कोई ngasiगी रिलीफ कैंप सिदा पुबिरक्लिबा ममल यामनबा खुदोल पोट हाबिदि सात्र सिंगी मरोइना संगदबा यात्रबा स्टेशनरी आइटम सिंग पुबिरक्पा ख्वाइदगी थागत वहाइबा हाइबा खाइफम खंगदना थागत फोंदोकचरी मतम खुदिमक्ता मियोइबा समाज के सेवा तौबा ngamboi ओइबियो हाइना क्लब की माइकै देगिसु थागत वहाइसि मथमजरी अहान बसे आइगी इचन विद्यामणिना खुसिनबियो अदुगा फोटो मेमोरी ओइनम लौसिको विद्यामणि अमखक सिनबिरो सोमदा यंबिरो इसन फोटो फसन कापियो यारे थैंक यू विद्यामणि थागचरी मथंगदा इमा मैम खुबा कुबियो प्राइस पीबदा खुबा कुबियो मेमोरी ओइनबा मखतंग नबिरो कैमरा सोना कंदा यंबियो इमा ओइरोमदा यंबियो कैमरा रोमदा यंबियो यारे इमा बसु थागचरी मथंगदा इचे उमोनी अमतंग निंगसनबिरो
इचे होई मा होई मैम होई बहुत सिंबिरी से टेक्सास तले बिरी बा इचले चे मैम दुबु बहुत सिंबिरी लगनी को पिबिरी से अदुगा मथंग दा इचे रिना थोपिरो इचे रिना सपम अदुगा मथंग थैंक यू अदुगा मथंग सिदी इतैमा यामरा बिशंकर की लोइनबी इतैमना खुदोलम तंग तौबिनबा मोइरांग माइकै सिदी तसेंगना इतैमा अमदि यामरा बिशंकर सिना पुलप पाइबने सिंग मैट्रिक्स दी हायरगा देदो इतैमसु यामना इतैमना उबगी पांगल लई तामोरा बिशंकरना उबगी थौना लई जदा इतैमसिगी मतेंग लोइनना कोई मफम सिदा यौबा ngamjabani अदुगा मथंग की सिदी अखोय ऑर्केस्ट्रा ग्रुप की दा कनाना ओइना महूत अमतंग सिनबिरगदी याम नुंगाइजगनी अदो अखोगी याम्बा याम्बा इतिन नमदंग पुसिन हलसे ओके फोटो कैमरा रोम तंग बियो लोयरबा याम्बा माइक पाइबिरो यार मथंग कना को थोकपिनी मथंग दा रेनकोट से अनि अहुम दिलेमी अहुम से का खचर की गे मथंग दा खेत्रिमयुम मिनरबा इमुंग मनुंग ओरगसु थोकपिरो अदुगा खुमुकचम बला थोकचोम चावबा हारिबा कोई लिली केम की स्टूडेंट अहुम से इन कौथुक सेमतंग चार्जिंग थोकपिरो सेंगना हारबदा अखोय रेनकोट से अइंगोंदसु चाबनेबा इमुंग मनुंगी मी अमैतना लुप मतमसुम यानीबा अदो अचौबा खल्लगा मयाम पुन्ना सेटमिनबा अदै सिजिनमिनबा याबा खल्लगा लेजरकपने आंगांसिंगसिदा खरा माइ स्कूल चत्तबा नुमितरी दम मयाम सिजिनमिनबा यानी हैबा अदुगिनी नाउ राजेश ना कुसिनाबिरी ngasi drum thimbi do duk duk tholi do ni ko mahanga ni ko mathang da aigi yamba itin mai bamna kusinabiu aroi basina club ki secretary paibiri ba yamana isamang na haktheng na amtang pibiyo memory so ina याम नुंगाइजै ngasi thauram asibu thawai hapkani mapung thoi thoi gi akhoi husband haijaba tare pabung samung ngona ngasi macha oiba sing masu oiba sing gi dama akhoi singamai thri si team na akhoi amoi jam limbis na topic singamai thri si team na pangjari ba mateng asi pabung na punamak amamam toina yen thokpina ba hai nolokchari